Is he the suspect? Asigumba yumasiki miyuisina thodoksida matau kamdauna. Masa matumta hangjabani Mirana anabi ahalduna machanupida hairi. Bema mi laklise phida puthoroni nangba. Leisabidusu marama puthoraktuna sida phambiyo. Mirasu phamthai anabi ahalduna hanglei. Bema makhoi mapa hangbabu kari maramgino. Mira wafamse karamna hodokadabano khangdre aduna chamna hanglei. Ima papungse leikhidraba kayam kuirage. Handak phiroi loikhibada ngairida bema. Mira matomda khalli. Aibo wafamsibo karamna hodokadabanone. Tanjaduda anabi ahalduna hanglei. Bema bu kari lamdagino kari thabakki lakpibano. Mira masado police officer amani haibada phawba kauthokduna micham amagumna ngaihak tangduda khalloi masado phatharaga haire. Ima aigi ming Mira kauje. Ai kanagumba amakak thijarakpani. Adubu aina thijarakliba misakse pabung oirambasida ai suwase hudofum khangjarudri. Yamgi mobile phone gumba leibibra. Leisabiduna khumlae. Aikhoi mungdi phone paide. Aikhoi khangnate khulsige ayamba mi phone amta painade. Kaigino dudi bema. Aikhoi khulsidadi pesa mayam paiba mi khaktane phone paiba ngamlise. Ayambana khulsida lairaba aikhoi gumma ngaktana khundabani. Aikhoi di phone leinaba pesa su leite. Aikhoi di chak phawba ipuk thana chaba phangde. Tasingna hairabada Mirana su chawrakpadu raklabani. Khuluda hingnariba khunja singdugi punsi mahingdo. Pharima nachana lakchari basigi maram hekta haijarage. Nachase police department da thabak tawjaba police officer mani. Police balakpaduda mama machado pakhatle. Ha kari haiba police ni haiba adudi ibemasu nupi thana. Makhoigi pakhatpa matawdu ubada Mirana makhoibu tapthahalle. Ima ino pakhat kano. Kaigino police thana pallaga ima hoina pakhat piri baba. Kaisumta pakhat ingai maram leite ima. Aina lakchari se chumnagi kariguma makak thiba lakchabani. Ima handakse sakhangdaba misak amana miyoi kaya mathang halakpadagi mihatpadubu aikhoina thijarakpani. Hojiksu atopa miyoi kaya mihatpasin halakhigadawri. Aduga mihatpasina hojik phone number amasu sizinari. Mahakna sizinariba phone number sigi mapudo leikhidraba pabungsigi mingda leirambu oibadagi nachana mafamsida lakchabani. Adubu aisu imungsigi pibamsidadi thasaba ngamde. Ima hoigi imungse mi kya leibibage? Ima ichadani bema. Imaga ichanupisi khakta leibra. Pabunga luna nakna tinaba kana-kanadi imana khangbiba leibage. Ima icha khak leibani bema. Hairaga anabi halado tuminamuk leikhe. Aduga karigumba ama ningsinglaktuna amuk haire. Bema ai kainom ningsinglakli. Aikhoigi imungsida toina laktuna mapaga loinaba hairagadi oza leisemba kauba nupa amadi lei. Adubu mahakti hojikti khulsida leite. Mira matomda oza leisemba haiba. Ima oza leisemba hairisibo. Aikhoigi khulsida leiraga angangsing lairik tambiramba ozani ibema. Mabuk mapauga anthokna phakraba. Angangsingse mahakna selsiki laudana lairik tambirambani. Mamana ai haiduna mayumda chatkibani. Hojik phawba lakhidre. Ima mahaki leifamdi khangbibra? Kayam kuire mahakna chatkibade? Mapagi phiroi loiramlaga chatkibani. Tha ani ahumgumba oiramlani ibema. Leifamdudi Imphaldagi ni hairammi. Ozadugi photo na chingbadi amata leibihawdabra ima? Leihawde. Adudi ima mahakto karigumba thengnaba taragadi hojiksu imana sa khangbikigadra? Karigi khangdani bema onthokna nuksikhraba ichani. Abem nangdi oja leisemba haise masa khangbra? Khangi aibusu yam luna tawbiba ibungni.
Asumna haibadagi Mirana mama machabu pukhatlagtuna hospitalda anabi mamabu layingbirame. Aduga sketch artist ama kauduna oza laisemba hairiba misak adugi saktam yakhilame. Present time. Asumna malang processing se honnaringaida akhoi matam khara changkhre. Maduna nangana paw khangalaktabani. Misak adugi saktamdo sida leiri. Masi yenglaga misak ase nahakna khangba mira haibada amukta yengu. Haiduna oza laisemba hairiba misak asigi ayekpa sketch do malangdu utlame. Adubu misak asedi malangna khangba misak amadi natte. Mirana makhatare. Greater Imphal area amadi tongan police station singdusu misak siga manaba leibra haibada khangnaba hotnabani. Hujik phawa misak ase khangyi haiduna kanana so hairaktre. Aina jingnaribase misak asina leikhidraba haldugi mingda sim card ama lawraga mahakna sisinaramgani haibasini. Mafamdadi laikli so heba migi masing yamna leitaba mafamni. Malangna muk hairi. Chamjaraba khumkang adugi miyoising maruwaina imungdagi miyoising adubo thasahallaba tungda yamna hina sinba plan tawba soidana oigani. Adubo misak asiga igagi marakta kari mari linabagina mahakna ibo kupsinsinaribase. Masini aina khangba ngamdribase. Mahakna maram oiraga hairamlaga wamakha takhidre Mirana muk hairi. Mahak lakpaga paw hairo haiduna inasu phone macha ama leiduna disinakhibani. Adubu imungduna ikhoida mateng panglakadra pangdoidra haibadi aisu khangde. Aduga amana malang aikhoi lansanagi statement amatangdi lawba chumme. Mahaki masasai khara phagalak pangaiduna leirakpani. Hojikti mahak hanaga manadre yam normal tare. Normal life ta tamna tapna jilaklaba mahakpo aina wangba hongtorub matamda magi mafumda nungaitaba leigani haibase aisu khangi. Adubo niyamgi matung ina victimgi statement so lawtabadi yade. Masi matanga nangna help tawbiyo please. Malang mirada yenglaga hoi haibagum mangagtapna namlae. Masi Mumbai City gi mapni. Aduga nakhoina ingonda toina hangliba mafamduna sida aina point tawriba mafamsini. Mafia syndicate local gang singna mafamsida toina settle tawraga leiribani. Police na even army na phawba yukshinba ngamdaba mafamni. Eze mafamsida hojik Chandra mapa machaga meira bahiriba misaktuga jangsinkre haibagi pawsu phangle. Mafamsidabu makhoina settle tawkhrabadi kanamtana jangsinba ngamloi. Babong mafamsida pambai ama tawduna jangsindabadi yade. Ningthauria ngaihak tapna tapna koichachatuna wakhal khalae. Wakhal manna khalaba tungda asumna hairi. Pambai ama khakti le. Adubo masina kadai phawba mathau tawgani haibagi guarantee de ipana haiba ngamde. Babong lambi takpiyo. Madudabu jangsinba ngamkiba tarabadi aikhoigi oiba lambi ama yengba tabani. Phari ipa lambi do silagi. Tawbatabu eje ipa icha unei haibagi pause aigi icha nupada phawba khanghalakana. Phani babong nakalamada meirabaga kanagumba miyoi amaga phone wari sanarami. Kari haiba babongbu malangna hatkiba nate haiba. Mobile dagi khonjeladuna aduma khumlae. Asingbani meiraba babongbu hatkriba misakto ichamchamba misak amanate. Yamna hisinglaba sarpsutaramani. Malangna sahojik mihat padubo yam kanna thiri. Khabaga langamgagide kari anuba paule. Makhoigi case sahojik phawba mystery ama oiri meraba. Mafamduda miyoi ahum mari leirami haibagi report phangle. Adubo kanana makhoi anibo hatlibano haibagi chapchaba singnaba misakti leitre. Aduga wafam amana aikhoigi khongthang khuding kupna senaba misak ama leirabra haibase aikhoigi chingnabani. Ngasi phawbada aikhoigi aronbi yeknabase masak khangdopa ngamdre. Aikhoigi miyoisingna malangba imus tawkiba numitudasu kanagumba amana sniper sizinaduna aikhoida attack tawrakpadagi malang hinghobani. Natlamdrabadi mahak numituda loiramnagadabani. Okay, amabu oire. Mafamduda nakhoi yamna jaksina leyo pautoina phaunase. Asumna hairaga phone thamnakre. Nakal amada lakpati amade hena so samudra mapalgi hotel amada famduna mapa Chandra amadi merabaso yauna yamna kupna wafam ama khanarame. Helena na aina pamlibase mafamsida mirol oina leibado nate. Aikhoigi security kidamak mafamsida lakhiba nate.
kamdona malangbu loisingadagi haibadugidamagta nakhoidagi mating loba lakhibani. Lakpatina, cool down baby, cool down. Fasakraba saktamdo asawbaduna tumna manghangadawri. Thaba khudingmakta plan changi. Plan yatna bahotnabada matam changi. Taha lawba warep afaboy gande. Mirabana, lakpade. Ako'y matam ngairingai aigi imong manungdi tumkre. Aigi marum apangsing tumkre. Masida ibuna kayam kuina khangduna leikhairibano. Lakpade Helena amadi Mirabada muna yenglee. Aduga churub ama chamkhatlaga madu sa chingduna maikhudo hangbada kamthoklaga hairee. Nga na isingda chawbani. Linna narak mungsungda chawbani. Nungsa kayna umangda. Makonda leikraba nungsa amada nako'y nasingnarubana awaba tabani. Mafamduda mahak nungsani. Mafamsida ayna nungsani. Upaya matawduna maaba mafamsi phawba yawalakpa ngambada aigi khuttagi mahakamuhanna hingnahankraroy. Nako'ydi mafamdudagini. Khallo, thiyo. Maaba mafamsida purakpa yanaba lambi ama. Lakpatida nattana ataysingdo amaga yengnay. Mako'yna asumna wari sanaringayda lakpatigi miyuisingdugi maraktagi misag amana yamna muna tahawrami amadi recording device amada mako'yna sanaba warising tuna namsilami. Ima, Thoibi! Mapaldagi mi amana kaurakpatay hayduna nupi machado thoklagduna yengi. Oja laisembo irami harawna kaurakduna chenthoree. Oza, hojik lairo? Imadi leitabra. Leye, ado oza hei chekhibadagi imado yam kanna narure. Ima ba, hojikbo khara pharaba? Hospital layenglubadagi khara phari. Oza wakhallon ai ima kauthorake. Hairaga Thoibi imungda chensankre. Aduga mamabu kauthokduna thoklae. Aima, oza yaubirakledana. Kaidongai lakpibagi oza bo. Hojikta lakjabani ima. Hek yaurakpaga sida hana changjaraglisani. Bima, nang ojagi chalolo. Imaga nang ojaga wari saramge. Thoibi suhoi haiduna changkre. Mama asangbina oza laisembaga wari sanahawe. Oja, yamna luba wapam ama leire. Oza na chatkringayda mapamsida thananupi ama laglamine. Thananupi ama laglame hairiba wahaidu tabada laisembado haifet mamaydo soe. Aduga asangbida yengduna hanglee. Kay maramgin haramgi ma. Mi mathang hatpagi wari yama sarami. Aduga nako'y babunggi phone number kasu palambani. Wado tabada mamito khara khusila ilisemba. Mahak na hairamba bu. Nang babunggi phone number atopa mi na sisinaraga kari no fattaba thabak tawri. Madugi tigat palakpani hairammi. Aiko'y napabung phone paibra. Kanaga naknaluini haiduna yamna hanglammi. Aiko'ysu ichagi minghek pallure. Adudagi nang laknaba matamda mako'yda pau pirao hairammi. Laisemba thamoyda karisu chingnaduna khumlae. Hoi. Ai lae haiduna pau khara pibikhoy ma. Moina kari pamino habado nachaga phasana wari sanasage. Adoi ma. Aise hanagi mafamdusu mai chakhrabani leirubanu ngaido mandre. Imagi sida lecharage haibabo. Ichana leibabu kaidawi haibage leiyu kaino. Yumsidasu nachalga igatani leiriba. Thokna nungaijakre ma. Phare lao napina rolgado hongdoklaro. Laisembasu changlage haiduna hogalakpani. Kolama laksele fondo lawthoktuna yengi. Aduga asangbida yengduna haire. Ima, ai changage ima hanbiramo. Asangbisu karisu khandana changkre. Laisemba koldo paikhatle. Kaino bu paulai. Mobile dagi khonjaluna haire. Mahakbu Mumbai da lakhanaba plan sinakre. Wadu taraga laisemba noglae. Nungsagi khayata sadum langsinbada. Karamba nungshana mamai leiduna chenkigani. Yengba tabane hojikti. Mahakna kari tawrakpa. Ako'yna mabu thingba ngambra haibado. Kumhayoyna yengba tari. Aduga itaw. Wafam amana nangsu mafamduda yam jaksina layuko. Nangi maramda police investigation chatharakle haibase aisu tari. Kaishu khallunu itaw. Aigida araibani. Itaw na leiriba mafamda yamna khudong thiningai oiriba mafamni.
itawoina cheksina lebiyo ado mahaki misingi position kamdori makoisu mahaka pa phongna ba mali daw hanagi miga anubo miga punsilaga criminal ahumse yamna kupna senari luri badi mafamdudadi mahaki miyo imata changsin mangamdri basigi wani ai khangi mafamdada mahaki miyo singna taraina changsin mangamla nakoisu yamna cheksina layo hoi thammagi pautoina phaunasi asumna phone do thamlaga pocket hapchin khre aduga lik oina siriba locket ado lokthokduna hangdoktuna yenge kanagumbi amagi apikpa photo na oiromda mahaki apikpa photo amana yetlomda yauriba momonokpi nupidugi saktamduda nangsina yenge saktamdu yenglaba mikupta mathamoida khara khajik nori tanjaduda manungdagi mahakpa kaurakpadagi locket khumchilaga mangaksamda likto sisilaga manungda jangkhre Lansanana leiriba hospital doge yoga holduda hospital da leiriba patient sing Pumnamak bu yoga instructor Surjabalana yoga tambire hospital aduki director manager naso mafam dubu koina chatuna yengsile leiriba patient sing aduso congratulate mamichenu isinduna meditation taunare changsin badi ngamda hol aduki manakta tumin leptuna malang mahaki lansana gi matau yengle matamduda yoga holdu tamna lansana gi apopi thambal malangi manakta changsilaktuna machai bungo malang tung onthore thambal oirami maru luk tharap tawna khumlai ima kayam kuire yobirakpa ngagurima lanbo amuktang unajagi haiduna lakchabani ma haiduna mamito lansana romda amok haifit yenglai yoga session su ngasigidi meditation na roibo iramgani masi loiragadi thoglatlani masu imaga cha thaklusira cha dia journey ma hainari ngai meditation do loiduna mahi patient mayam do surjabalabo khurumramraga thoknare mayam thoklakpaduda lansana so maga leminabi nupi amaga makut samna duna thoklae mayam chutnakhibadugi matung thambalna machaba kaure bema lansana yengthore mama leirame mamagi manakta malang leblibadu so oi lansana malang bu ubada kari reaction utkadabano khangde mamana changsin haire nang yambong la iye ngasaidagi nangga unani nang haire lansana pakhum amata pide magalak minabuduno haire adudi nang wari sana horo ai adalera mage ko hairam laga chatkre thambalso machagi makokta nungsina na thabiraga haire nang yambong la ise ngahek wari saruro ima swaida leiramge ko malang lansana da yenglai wa mata hainadabida hospital doge garden leiriba adomda lakminai mafam chana leptuna lei lansana wafam amata hairakte malang dasu yenglakte malang lansana da haifete yenglai aduga haire kidorage tumin leirade lansana sursang hondok laga ithuk tuk thana yamna tapna khumlai kesto tawde malang na mukhanglai aibu warobra hangkibaga khutakta khumlai lansanana kari maramge malang so kari haigadabano khangdre khumlakhidre aduna ngaihakte anido wa machit amata ngangnade ngaihak kitungda malangna lansana ki makhutta tapna paibire ngasai makhai hanna yenglaklamdaba lansana mahaki yambungna makhut pairakpaduda hangkatna yenglai malangna nungsina lansana bu yengduna tapna haire nang sumna naktamuk lepirakadaba mikupse ngaibada ay kyamwai yamugilat ngasisu yamung nisani isabo kapi bangam judge namituda nang lungaksin bangam hodaba ise nang ginahabada kwaidagi mitik chatraba isakadoni madugidamang nang yamung warurung gani habase isu khangi wahai se palakpadagidi lansana maithongda asawba sakfam utuna malang na pairiba makhutto tamna lawthokhe aduga mamaido leithokhe mitmangda sangsang na ure numituda merabagi timna mahakpu kidnap tawkhiba mahakpu sarak tambikibagi thodok mamitta mapisu tarae mamai ngangsinlae sor chawna asawbagi matawgam holae makhut khutum krap tasilae matawdu ubada malang pakhale aduga lansana bu thembibu oina lansana gi maring jumda tamna paiduna kaure lan lansana chawna holamliba sor ado taptharaktuna mamit uisinki aduga masado phathasei
Aduk tamthina lakchakhiba thodokto ningsinglubada ngasisu lansana mamittagi mapi taduna kablei. Magi thamoida fauribado karino haiba malangna khangi. Nungsina lansanabu mathanungda chena konsinbe. Lansana mahaki yambungi mathanungda makhul thokna kaple. Malangna lansanabu thimjiladuna haire. Yamungilan, yamungbu kari tau haibano. Nangbu yamungi lambi amatadi ta awakaba. Imagan angganang aigi panggal thokna pumba phajinduna thamkibana aigi upai mata leitri. Yamungilan, yamungbu kari tau haibano. Nangbu yamungi lambi amatadi ta awakaba. Imagan angganang aigi panggal thokna pumba phajinduna thamkibana aigi upai mata leitri yamungilan. Asumna yamungbu kayam kuina sarang manangna leikho haibano. Nakoi aiba muktadi sarangdagi thadok kidopage. Haidana yamna pendana masado proprok chakna wakachari lansanagi mafamda. Asumna leiringaida tungdagi mama thambalna kauree. Machai bungo. Malang lansanabu konjarambado thadokduna yengthoree. Thambal makoigi manakta chenglee. Malang mitluda khaziktang ihoragliba pirangdo makut khunamdana nanthoklaga kauree. Ima. Thambalna tapna haire. Bhemase hidak chaba matam yaure. Phanima. Bhema lao changasi. Haiduna machabo makut samduna pusinkhe. Malang leptuna lehawe. Thangliba khongthangduna garden dugi corner khazik haidokhibada. Malang tamna haifet yengthorei lansanana. Aduga adumak changkhre. Malang masado proprok chakpa phawe. Mangaksamda lik oina siriba potsakto thadat khragi matagum chena paisilai. Adubu thadat padi ngamdre. Thokriba thodok asina achumbu oiba taragadi mediada madugi ipaw amata phongjibase karigino. Adomdi mahakumunna khangba misak amani. Chandran hairakpani lakpatina khumlae. Mahak araiba mi nate. Mediada flash tawraktabagisu maram leiramgani. Aigi mityengdadi mase mana tumina lesanbagi khudamdi nate. Mairabaga naknaba miyuising toina sakhangdabasing nahatkre. Mase mahaki plan su oiramba yai. Mitop amana nakoinana magi mateng pangbo oirabasu lansana rape case ki matangda ipaw amata phongdabana mayamda chamamnaba pokhalibani. Mahaki lalongse kupna yengsinba mathau tai. Ibungo lakpate aikhoidi mangsulan tungsuten haibadu oire. Karigumba aikhoina mafamsida laklamdaba taragadi mahakna ichanupibu halambasu yai. Tasingna mamang matamda mahaku masak khangludabana aikhoigisu iralamadi leirabani. Nakalamadana numidangi matamni chawbalona hospital gi kadagi thoklae. Nagyet tungmang kananasu chingnaroidaba mawangda yengduna lae. Hospital gi CCTV surveillance na kushindaba mafum amada lae. Matamduda fimu setpa sakhangdaba misaktu lepduna leirame. Chawba thuna nupadagi manakta changsilae. Kari anauba paupurakpagi bungo. Papa machado Mumbai da best tauba achauba gang group amagi mafamda changjafam lauduna leiri. Mafamdada kanasu changsinba ngamdana lakpani. Aigi mina paupirakpani pabong. Adudi kamdona makhoibu lushinba ngamgani. Pabong madumadi khara luna thokani. Gang group adugi luchingba oiriba lakpati hariba misaktugi makutagi malam mamang matamda siningchita hinglakrabani. Aduga malangi makutasu lakpati siningchita hinglakrabani. Adubu nachada thasabiyo pabong. Aigi mathangi target merab hariba misak asini. Chawbasu sakhangdaba nupadugi lengjumda popop tharaga haire. Icha leirambana aini ichanupigi laman singba ngamlakpani. Aina hujik watlibase aigi ichanupibu hakthengnana ikai khumnaba mangankiba misak ado ikhut simakna matup kaktuna hatpadu matang hairibani. Aduga machegi saklon lauduna ichanupigi punsi mangankibi Helena mahakpusu ichanupina phangliba maichak asima phanghangani. Tasengnamak chawba kanano mamang matamda hatkhiba miyoi pumnamak chawbana oigadoribra.